खुरमजरी मियंग ताबिम सिमुतराम उचरी असिगबरो बपाउदा गवर्नमेंट खतना थबक फंगदबगी समस्या को हन्नब होनबदा माय पापंगमलोय हायना चीफ मिनिस्टर ओइबो बिना फोंदोखरे एमनिसेनी तरा मंगागी डिसेंबर था फाउबी मनुदा एलिमेंटरी टीचर एजुकेशन पास तौदबा ओजा सिंह तबतगी लौथोकनी हायना एजुकेशन मिनिस्टर फोंदोखरे अमदी कुमापन सुबा एन हजारी अमदी डॉक्टर एन तोबी स्टेट पोलो टूर्नामेंट के अहाबा क्वार्टर फाइनल दा मणिपुर पुलिस स्पोर्ट्स क्लब ए अमदी मैराबा ए गा सनरगनी मपुगप पाउ पिजरी थबक फंगदबा हाबसी मणिपुरी दनतना मालेम के ओइबा अचौबा समस्या अमनी हौजिकी मतमदा मसी लेना अमगुम लौनरबनी इशू असि मायोंगननबा होनबदा गवर्नमेंट खतना होनबना माय पापा ngamloi हाना चीफ मिनिस्टर ओइबो बिरा स्टेट लेवल कृषि मेला लोइसिनबगी थरमदा फोंदोखरे एग्रीकल्चर टेक्नोलॉजी मैनेजमेंट एजेंसी डिपार्टमेंट ऑफ एग्रीकल्चर नसिंदना था असगी टांग कुंदगी इबोयमा सुमांग लीला संगलेंदा चथरकपा कृषि मेला लोइसिनबगी थरम अदुदा एग्रीकल्चर मिनिस्टर अब्दुल नसीर कमिश्नर राजेश अग्रवाल वेटरनरी डायरेक्टर डॉक्टर साइडोखुम जौते नचिंबा मियोय सिंसु थरम पुसिंगोने सरुयाखी डिस्ट्रिक्ट मापंदगी लाकपा लौमी कयाना सरू यादना पांथोपा मेला लोइसिनबगी थरम अदुगा मरी लेना मोबाइल सोइल टेस्टिंग लेबोरेटरी वैन अहुमसु लॉन्च तौके थरमगा मरी लेना बेस्ट फार्मर अवार्ड बेस्ट एटीएम ए डिस्ट्रिक्ट अवार्ड बेस्ट स्टॉल अवार्ड अमदी नेशनल फूड सिक्योरिटी मिशन की मखादा सिजनगदबा पोलम कयासु यंथोके कृषि मेला असिबु मपुंग फानबगी दमक तोंगान तोंगानबा डिस्ट्रिक्ट तगी लाकपा लौमी सिंगु थागतपा फोंदोलदुना मिनिस्टर अब्दुल नसीरना अनोबो कुसुकुलाई सिंग सिजनदुना स्टेट असिगी पोटोक हेना पुथोंनबा होनसी लोइनना लौमी सिंगना चिंजाक तमिपाल तांगदनबा होनबदा अकनबा मियंग थमनसी हाइके चीफ मिनिस्टर ओ इबो बिना स्टेट असिदा लाइरिक लाइसु निंथिना हैरबा थबक फंगदबा नहा क्या लैरी इशू असि मालेमगी ओइरबनी मसिदगी ngaktongnaba honabada miyam punna saruk yaminaba changi loinana private entrepreneur singna hena chawba thodang lohningi haiki mahana makhatana north state sing amadi india gi apikpa state sing gi manungda manipurna chathok hena puthopagi award anirak fangnabasu chathok hena puthoknaba pandam thamgadabani anoba technology amasung khusu khulai sizinaduna lawmi singna chathok hena puthoknaba thabak paikhat piu naha singna government job khaktamak natabada private sector da thabak fangnaba honabada miyeng changaningi haiki pothok chathok phanayam na hengal halasu jik phausi koi sufficient oiba ngamdri ngarang food corporation of india gi consumer affairs public distribution gi minister lakna koi sida regional fci center ma manipuri goina hangdom budu su koi paba matamda akoi gi requirement si sahi amagi akoi pothok chathok akoina pothok chariba phause sidagi gap leiba awat pa haiba tare masi metric ton lising ani hena gap lay adu masi akoi sidida masi gap leitanaba singi lamda terrain mayam ama leiba hangna leiba mayam singsi low lokpa ga winter gi maru marang singsi thadna hawai khangde hangam khangde wathau yamna leiba posai singsi thadna akoi self sufficient oinanaba honaba hasi akoi mayam punamakna akoi honaba tabni इंग्लिशनी तरह मंगागी डिसेंबर था फाउपी मनुंगा एलिमेंटरी टीचर एजुकेशन पास तौदबा ओजा सिंह थबतगी लौथोकनी हाना एजुकेशन मिनिस्टर ना फोंदोखरे वाफमसी एससीईआरटी एजुकेशन एस TAN Hills अमदी SSA State Mission Authority न सिंधुना MFDC हॉल दा इग्नोगी मखादा ट्रेन तौद्रिबा एलिमेंटरी ओजा सिंगी चही अनिगी एलिमेंटरी एजुकेशन डिप्लोमा कोर्स हौदोपगी थरोमदा महाना फोंदोखिबनी चीफ मिनिस्टर ओइबो बिना चीफ गेस्ट ओइना सरुयाखिबा थरोम अदुदा एजुकेशन मिनिस्टर ओकेंड्रो पार्लियामेंटरी सेक्रेटरी वी वाल्टे MLA डी कोरुंगथांग NG बिजोय अमदी इग्नोगी प्रो VC सुषमा यादव न चिंगबा म्यूसिंग थरोमा पुसिंग ओइना सरुयाखि चीफ गेस्ट ओइना सरुयाखिबा चीफ मिनिस्टर इबो बिना फोंदोखिबदा इंग्लिश सुपना मापंदा RTE लाखिबदगी इंडिया गवर्नमेंट चही 13 की मखादा लेबा अंगांसिंग लेमना मही तमहनबगी थबक चथरी एजुकेशन अमसुंग हेल्थ सेक्टर दा गवर्नमेंट असिना अहमना मियंग चंगली इग्नोगी डिस्टेंस एजुकेशन की मखादा ngasi पाइखलिबा थबक असि ओजासिंगना थवाई यौबिदुना इंग्लिशनी 13 की डिसेंबर था फाउबी मनुंगदा मणिपुरदगी ट्रेन तौद्रिबा लेहंदनबा होनसी हाइना अपील तौखी ngasi pangtholiba training program asi HRD ministry na oja khudingi lupa lising 12 puthokuna oja oigadaba miyoi sing train taw mathau tai haiba niyom adugi makada pangthokpani government asina part time oja sing lawsinana ba khanaba leiri hauzumaki oina sel thumgi fibam khara fatabadagi lawsinba ngamdabani haikhi
नोइद चांस पीरे पाजरो हाइन चांस पीरे अदुगा थामगदा 80% है पास तौर नमद्रगदी ओजासिंगसिना करमाई तौर अखोई इचासिंगसिबु लाइक तप्पीगदुनो हाइबना प्रजासिंगसिगी मणिपुर की प्रजासिंगसिगी इंप्रेशन दा करी हाइना लौदिदगे सि यंगिरो हाना रिपीट तौथुबा अखोई स्टेट गवर्नमेंट की तौबुदी लानबनी अदुबु अखोई स्टेट गवर्नमेंट सिदा नते अतै लैरिबा अखोई कंट्रीज दा लैरिबा अतै स्टेट सु लाइक बिहार सु तौरे है अदु अतै नॉर्थ की स्टेट सु तौरिबि अदुना मसिगी चांसे मसाइगी बिहार दा थोखरिबा थोलो अदुमाइना थोअन लोइसी अखोई मयाम इकाई जै हाइना ai मयाम Education Minister M. Okendro na makatana Manipur da training tawdriba oja lising tere jamaga ga yakhani thoilei makoi singasi matam amata da train tawba kudung chadabana phase ahum thongna paikhatpani ngasi hodoliba asi ahanba phase ni mai tambada themba leite oja sing thawai yauna khonaduna train tawraba oja oibiu matamada amada oiramba oja gi fibamwa ngasi gi fibamwa khenaba leire ngasi di oja sing larika thanaba yadaba amadi tamsinba lepa yadaba fibam laglabani oja ama habisi jati की युम्बी ओइगदरिबा महिरी सिंह पुथोंगनबा लेबनी हाइबा कौथोपिगनो हाइबना चिबा वाफम कया फोंदोखि गवर्नमेंट स्कूल द नतब लनाई स्कूल दो ओजाव सिंसु हाइबा ट्रेनिंग सि पास तौग्रगदि ओइबा यारोय जो मणिपुर द लेबा प्राइवेट स्कूल लिस पसंग लानबदना लेबा ओजा सिंग से आरटी की मखा दे खोय ममांग जो कोइ थमजगि बिदोनी मसिगी गाइडलाइंस नियम दुगी मखा दे खोयना यिंगसिनबा होरनी मसे खोयना तसेंग मखोय मुथत के नत्रगा सितोगि हाइबा वाफम नते एक असली एक नहीं साइपन बिगी बसिंग बिगी बदोनी मसिदे कोई ignorance of law has no excuse है दुने कोना मसे खंगदब सारग लेबा मतम लुसु नत्रे स्कूल में लेबा तारादी मागी पाक पे चावबा दग प्लेग्राउंड लेके दबा अदु अंगांग सिंगा संग याबा द डिसेबल अंगांग सिंगी का याबा रैंप न सिंग कया म पी मसिगे स्टेट तसु मसिगे कोई कमिटी दु लेजरबनी दुना कोना सो हारा थमजगिबा होरप चाही सिदा लेबा मणिपुर की आरटी ने कोवर टोवर स्कूल खुदिमक्ता मसिग इंप्लीमेंट तौन बहन जरी दुना मणिपुर सरकार की मखादा लेबा मसुंग लनाई स्कूल सिंग लेबा ओजा सिंगसु हाइबा टीचर्स एलिजिबिलिटी टेस्ट तो पास तो होइबा ताबा ओजा होइबा तारगदी दुंसागी प्री सर्विस ट्रेनिंग यावदना डिप्लोमा इन एजुकेशन सि यावदना ओजा होइबा यादबगी मतम दु लाखरे तासिगी तांग तरा तरे की निमिदांग पुंग मापन रोम ताबदा इम्फाल दिमापुर लंबी की कंगला तोंबी एरिया दा लंबी सेमगी थबक चथरिबा सिनमी अनि खुलाई पाइबसिंगना फादना पुखिबदगी मफम खंगदना लेरखिबा दु पुलिस कमांडो सिंगना कनबा ngमहौरे हाइरि कलब मियो अनि अदुना थौबालगी नेप्रा कंपनी दगी माइबम तोंबा चही कुठागा माथोय अपोपा मंगी अमदी थौबाल अथोपमदगी टीएस हांता चही निफुनी ISTV न्यूज दा फंगबा पावगी मेतुंग इना तोंबा अमसुंग सांताना मखोइना थबक सुरिबा मफम अदुगी खोलादा लेरिंगैदा नमिदांगी पुंग मापन रोम ताबदा मारुति वैन दा लापा खुलाई पाइबा मियो मरी मंगा रोमना फादनो पुखिबनी हाइरि अखंगनबा पाव अमा फंगबदगी सपरमेना पुलिस स्टेशन के मनुंग चना लेबा कौब्रू लेखागी नोंपोक थंगबा सरुकता लेबा चिंगी सरुकसिंगदा इम्फाल वेस्ट पुलिस कमांडो की मसिंग यामलबा टीम सिंगना ngasi ayutagi hona कोइसिनना थिहुंबगी थबक चथबदा मखोय अनि टेक तकायदना कनबा ngमखिबनी मखोय बु फादना थमलंबा कुकी लालौबनी थाजबसिंग अदुदी पुलिस लापगी साबिन फंगबदा मांगजौनना मफम अदु थादोक्तुना चेनखिबदगी फाबा ngमौद्रे हाइरि एमिसनी सुमना अहुमदा मणिपुर सरकार ना ट्राइब जाति अमनि हाइना सकंखिबा तराउ जाति असि मुनकिबे याबगी अकिबे लेरि हिरमसि मतंगदा पाउदम अमा मणिपुर तराउ जाति असि ममांगैदिगी लेरकले हाइना पानरी मणिपुर सरकार हौजु फाउगदा मणिपुर लैरिबा तोंगान तोंगानबा फुरुप कुंथ्रागी मतकता सखंगले मसिगी मनुंगदा तराउ जाति सु सोगलेसिंगनि सुपना अहुमदा मणिपुर सरकार ना रिकॉग्नाइज तौबा जाति मोइके मणिपुर तराउ जाति की मिसिंग असि चनिपान निफुरोम नि हाइना फानरी जाति असिना खुंदारिबा मरुबा मफम सिंगदी चांदेल डिस्ट्रिक्ट की बुकथारोल लैसोक सिंगी पोरिमो मसी ब्लॉक की हेकपोकपी अमदी उखरुल डिस्ट्रिक्ट की सना कैथेलदने तराउ जाति की मिसिंग हंथरकबगी मरुबा मरमदी जाति असिगे मियोइसिंग सोयने खुंदाबा अचौब जाति सिंग चारो मरुंगनबदा अतोप जाति ओनकिबा असिननि मणिपुर सरकार तराउ जाति असि कननबा अकनब मियंग चंगनिबगी अपाम सुरम सिना ISTV न्यूज द फंगदोरके अमरोम तराउ लोल असि मणिपुर सरकार एलिमेंटरी अमदी प्राइमरी थाकता तमननबगी खुदोंग चाबा पिहनिंबगी अपाम फंगदोगले असिदा अखोइगी रिकॉग्नाइज तौखरबना गवर्नमेंट खंखरबनिना खंगमसगी मथक्ता अखोइ गवर्नमेंट ना मसिगी लारिक तंबा तमहनबगी दमक्ता खुदोंग चाबसि पीबीयू हाइना हन्नाना हाइजरे अतोप धर्म चटकिबना नाट की ओइबा थौरम सिंह नाथैरकपा सिना जाति फुरुप असिगी
saktam mangnanaba machakni tarau ichilinaw singnasu gyan taba mathau tai haiki masida akhoi Christian dharma se hek lakpadagi akhoi custom culture habase loina si thai maramdi masida isai aduga tauba yaba akhoi custom habase tauba yadabanina masida yamna mange masida Christian asi amarom da harabdi phai habu akhoi custom gi Christian lakpasi matangla pura si thai ba haibada ISTV Paugidamak Surendro Mainamgalena, Nauribam Phillips, Chandel. Manipur da lediba Sumang Lila Association singna Magi Association ge Kanglon Thugaiduna amadi Manipur Sumang Lila Council ge Chana Kanglon ge Wang Mada Chatuna Manipur State Kala Academy ge Sumang Lila Festival da Saruk Yadanaba All Manipur Art and Culture Students Union na Khangalagri Artist singbu awang bathakta pukhanaba honabada paikhat payaba thabakaya union asina paikhali hairi TDC na food chani ga nifu taruk shangba makru thong handak ta semba loikraba matungda barak thong su atoba matamda semlagini haina President Ranjit na Paumi Singda phondokre ngasi MG Avenue da laiba TDC gi office ta pangthopa Paumi Singa unaba amada Ranjit na makha taraduna makru thong asi hana upak amade yot yaudabana truck sing lanbada matam yamna changlamba adu nomada truck chatruka yankai lanthopa ngamle hauji khwaidagi problem oiriba asi barak thong gi upak amade runner sing yaudaba asini biarona barak thong gi manata suspension bridge ama semnana ba honari masi matam kuina changadabana TDC na barak thong asi semnana ba thorang tawbani amaromda irangdagi barak fawgi lambi asi yamna fatri rainy season mamangda chatpa yaba lambi oina semjin binaba sarkar gi pongning chingsingki handak makru thong semada chief minister na daita lauduna works minister na sel gi mateng pangla pobu thagat phongdoki loinana imphal da FCI gi regional office hangbada maroiba thodang laukhiba chief minister amadi Kevin PD minister bu thagali makru thong semada lupa lakh 8 muk changi hairaduna National Highway kuntra tare ki makru area da mai fangan biu amadi imphal dagi jiri lambida mobile network fangdriba asi sarkar na fangan biu haiki sibilong buhabe idam tu sibilong hai aduga marak tu da adum hapio idam tu sibilong hai ga khongchang lengpang nungba gambiron adu barak aina dum pandio akan ba hai ba lambien sida koi TDC gi mai ke de koi ko su angamba koi tawya ba koi adum lep tu adum tawini tawro su lai aduga ji koi next plan hai ba barak thong semba Jehi Noriba Angang Maram Chadana Fuba Madi or Nebia de have a wafam that Singtaningai or about Manipur High Court Gate Rai Amatakre Haida Advocate Ravi Khana Pawimipam Amapangtokre Minutong Hata the Labor Advocate Asigi Office Chamber da Pangtokiba Pawimipam Amada Advocate Masana Fondokibada Lilong Harabi Chandra Kongtaki Sahid Arbas Kowa Chahi Nipan Khatam Ngariba Nupamaja Ama Leka Adumakta da Leiba Thawar Police ki personal Oiba Abdul Salam Kowa Mio Amana Tamchina Fubadagi Apu Pi Mamana Court Wakat ki District and Session Judge Manipur West na Mahapu Fatangagi Mangoina na Bail PK Mahang Masana petitioner gi council oiduna Guwahati High Court makatana case songnabadagi tha asigi tang nipanda police personnel adubu fanabagi rai adu takibani singthaningai oiba rai asina Manipur gi miyamda maram chadana angang fuba amasung ot naibe yaroi haiba para ama tambiba ngamlagani haiba thajai haiki Hudokshi yam tangna thokpa Manipur High Court linkhalakpadagi khwaidagi ihananba judgment namni masi juvenile gi matangda lakpasi maduna honorable high court na tarai da sei khoi Manipur praja gi damukta maruina angang singi welfare angang singi security safeguard ki damukta yamna maruiba amani BJP ki Prime Minister candidate Narendra Modi ki damak donation campaign amadi volunteer meet ki tharomama pangthokre BJP Manipur Pradesh ki media IT cell amadi BJYM anina sinduna nichai pachutekta leiba party head office ta pangthokpa tharomaduda Dr. R.K. Ranjan Professor Gangumai Kamai amadi ex MLA Nandakeshwar na chingwa miyoi sing sarukya ki wangang khibasina Bharat ki miyamna Congress sarkar mandre haiba pamdre haiba train ama lady Congress na taba sarkar semlakpada BJP natana leitre BJP gi sarkar laglabadi apabalengak sasan purakani political economy amadi social change purangna bohana bada miyam gi angamba mating changi RK Ranjana Narendra Modi gi mawong asi US ki president khanbada public ki ayaba lobagi mawong adugumbani hauzik fawbada
Mahapu Prime Minister candidate target Toropadagi public meeting Kuntra Amadi rally Pangtokre Mark February Nipanda Infalda Lakadariba Asi Awangnopo Lamdamda Ahanbani Fondoki. A little contribution people said, Masina essentially built over Amuna reconstruct over sales for better or better sales. I contribution. I'm taking part, I participate, I see. Caesar Eye Care Foundation ge consultant ophthalmologist Dr. Sachindra Laisram ge kwagatel makha thokchom lekai derebe yumgi sumangda sakangdab singnanga si ayuk pung manga ga minute kutrarom chapamatamda Chinese hand grenade am thamlamde bomadu kanana langsilambano haba chapsaba khangmangamdri imung manungdagi phangba pawgi matung inna mamang chahi gi December gi tang 13 ta KCP nongan meitei na sahi tawwa lupa lakh manga gi sale gi demand amadi lei haina phongdroli Amaronda Sakangabasina Dr. L. Sasindragi Yumda Bom Langsilamba Thombu Yaninda Fondutuna Landamadungi Dupisina Wakan Mifam Chatakre Wakachel Maka Tokjom Lakai the Chatakiva Wakan Mifam Aduda Micham the Bom Langsilamba Yanindi Dr. Sasindradi Surga Sel Tanbani Kanana Karigidama Bom Langsilambano Sindopiro Ekoi Santi Pami Haiba Warol Sing Iba Preka Sing Sizinaki Wakan Mifam Aduda Saruyaki Vinipi Amana Asigumba Tawong Asi Matunda Mohana Tabiga Nuhana Fondurali Republic Day Tharomgi full rehearsal ngasi pangthokre Taruksuba IRB gi CEO Herojina Parade Commander Oiduna First MR Ground dagi thoraklaga Kangla manung fauduna laklaga National Highway number 2 da halaklaba matungda First MR Ground da amuk thungki CRPF Manipur Police Home Guard NCC amadi Manipur da leriba School College ki Mehru Singh contingent kayana saruk yaki Republic Day gi for rehearsal gi thoram asi asoyangam thoktanaba security na akan bamong da checking tharang okaki Muga tin yokpa kege chabi tin yokpa amadi Mulberry Pambi Thanana bagi beneficiary tarada Manipur Sericulture Project ki makhada check sing yenthopagi thoram ama uripok achom lekai da leba hadogi complex pangthokre project asigi makhada nomugi oiba orientation cum training program amasu pangthokhi district sericulture officer amadi hado uripok na sidra pangthokba thoram aduda MLA L Nandakumar REC Mantripukri scientist Dr. L. Somen, Councillor PS Pranesori Amadi Sericulture Director Jinjamang Simte Nasaryaki, Hadogi Secretary Bimol Meitena, Senthok Lejadaba Sinmi Kayabuk, Kanaba Karadang Pibang Amnanaba Sericulture Department ka Kusam Naduna Asiguma Tabak Thorom Singh Asipakapani Haiki, MLA Nadakumarna Manipurda Hauzik Suba Nomba Kanbagi Hainabi Nomo Nomagi Wasilagli, Kumai Harao Amadi Chakcha Hajanabana Chungba Kayadadi Tawaya wa Migi Masing Hengalagli, Asigumba Kaya Asi Matam Chana Miam Puna Bhab Taminadrabadi Chakwalam Jelda Kumang Yang Sinbangamloi Haiki. Taruk Shuba Pe Chen Halu Haiba Davida Imphal Municipal Council ki Office ta Matam Kataba Siswork Strike Chathari All Manipur Municipality Employees and Workers Union Amadi Imphal Municipal Employee Union ki Joint Coordination Committee na Sinduna Office Complex Asida Wakan Mifam Chathaki Imphal Municipal Council na niyom chumna vendor card pidaba amadi card ta yawo polam sing yolhanaba honadabadagi kaithel mangagi nupi singi marakta tatana khanari athuba matamda paisa chaba chairperson na lekhai tanaba order thoktabadi bakha kaya ge khongjang chasingani hari ngasi nungtil kaithel nupi sing haunaduna Imphal Municipal Council da thomjinki mafam aduda lerambi nupi kaithel gi luchungbi amana phongdrokpada muga yonfam amadi wangkai fi yonfam na chingba mafam singda famliba vendor singna magi card ta yauriba pot yonbagi mahutta yoning bapot yon badagi charang na basi thopadi matam kayagi mamangdagi kaithel lupisina hiramasida lekhai tanaba wakhat krabasu chairperson sel chabadagi ungkhanaba yaba fibam asi thon bani athubu matanda lekhai tanaba honagadabani haiki order se piwa tarabo ngasi khanaroi ba khanaroi mana chanina ba paisa chasalaga mana chanina ba thabaki thambadagi ngasi ima iben mayam the akoi hauduna khanari bani aduna asengwa photo chairperson ne akoi mase tasengba ose taseng ihan ba pami
Amaronda Porfamgi Chain Nabalating Ida Kaitel from Binupising Kutong Kanabadagi Nupi and Sokuna Jenims Hospital, the Lakanakre, Haina Pa with Pantokre, Solabising Aduna Gurumayum Ombi Santivala, Sagoban Salam Lekai Amadi, Komu, Jekondagi, Wayambom Ombi Sanatombi, Kawi Hadi, Porfam from Bising of Fondopada, Nupi Kaitel, the family basing vendor license, Yao the Badagi, Mamang the Sukana Kibel Kaya Lekre, Masi Amu Porfam from B, Mayam Honoduna, Lakshin Badagi, Kana Chainabagi, Todo Adu Tokibani. Asing what Todo sing, Luisinanaba, IMC, Mike Dagi, local Topa Toda, Lohaningi, Haiki. Mayam Kamdo Kadabadu, Rang to Ibasiu, Kangadabam when a Kamdraga, a Quimasin, Moyang, the Punan, Basibu Honavara, Arisana, Kaiden, Irang, Hon, Bani Hazening. A noble Manga Foundation, Amati Sandra Development Committee, Sandragi Prasasanga Kusamnaduna, Sandragi Prasasina, Laneri Pamapam Sing, Sarkana, Loxin Bayaro, Haduna, Santiago, Eva Conchetama, Chakre. Taubale Santimdagi, a symptom of Infal Cycle Lambi Sembaya, Simi, Matasi, Tantara, Taruta, second of a singer, Fazan Kibabu, a Tubamatam that take the Kaitana Tadoro Hainang, a sea, Sogolman Kewada, Lamdamadugi, Nipis in a Saruyadano, Wakami from Chatakre, Janura Chakwal Kongtang, Lumness in the Bantokiba, Wakami from under that Lupi Secretary, a symptom, a Tubamatam that Tadoro, Mara later was in me, Faber Yanning the Habitation Wafam Kaya, Fundroli. Manipur University Students Union Hingathangadabani Haina Musu Revival Committee Zangsila Pakhonjangi Manung Chana Mahire Kyana MUG Geta Wakan Mipam Chatakre Committee ki Convener Suresna India ki State Singda Ladiba University Singda Student Union Labor Yaraga Manipur University da Union Labor Karigi Yajibano Vice Chancellor na Mahaki Aningba Apaba Pangthokpa Yana na Basinba Thawongni Wakan Mipam Fambada Athingba Pirakiba asi Mahire Singge Hak Manganbani Haiki Makhatana Function to within the Makta, Musu RDC Makadigi, Appeal to Zeri, Noinana, Akogi, Musu revive Dog Hobudi, Akogi, Konjangasi, Hantopa, Leroy, Manipur University, Sangsila Eva Konjangasida, Toning the Totoxing Tolpatarabadi, Maduki died the Punama, Manipur University Authority, Marwin Vice Chancellor, Udavani. Nimitareni Chatagadaba Wi-Fi People's Council Conference Come EVYSA Sports Meeting as in Nini Chambermita Wi-Fi People's Council Degi Torompantokre Sada Hilski How Kong 5 Village the Pantopa Toromaduda MTDC Gi Chairman MLA Manga Wi-Fi People's Council Gi President Katkotang Vaite Yauna Myokia Nasariaki MLA Manga Wi-Fi Gi Maike Degi Organizing Committee da Silgi Mating PK Cultural Program Kaya Pantokiba Toromaduda Chief Guest Okiba Manga Wi-Fi na Haikibada Wi-Fi Jatigi Oiba Art and Culture Amadi Sahite Gi Machasing Asi Yokat Pagaloina na Miam da Kanganaba Onaminagadabani Tongan Tongan Bamafam da Kundariba Wi-Fi Jati Pumnama Punsin Naduna Amata Oina Lemina Bohanagadabani Haiki Thasi Tantara Mapandagi Kunitoi Fauba Narcotics and Affairs of Border Natara Suba Sector Assam Rifles Kusam Naduna Eka Kulumdoi Romda Horamba Ganja Amadi Eka Kunitoi da Horamba Popi Pambising Yanta Krehaina Napki SPS Gautam na Cherol Tadroli Cherola Duda Punna Kultara Mathoigi area da Horamba Ganja Amasung Popi Pambi Lak Nifu Mangarongi Yantat Kibagaloinana Case Taramathoi register Tauduna Tigatpa Hokre Haidi Auspana Lamdamasi Nupi Emerson Angang Sing the Piri Bacheting Matanda Manipur Press Club Pawimi from Pantokre, Pawimi from Maduda, Northeast Dialogue Forum Gay Advisor PBM Basaimot, Member Rebati Kuman Amadi, Women Action for Development Case Secretary Sovita Mangsatabam Susaruyaki, Advisor Basaimot Nafondoki Beda, Auspa 1958 Hariba Ek Asi India Gi Prime Minister Masana Draconian Law ni Haina Fondo Lambatanatana Jivan Reddy Commission Amasung UN Gi Special Rapporteur Nasu Chanavaya Draba Ek ni Haina Fondo Lambalekravani Ek Asi Lamdam Asidagi Lautona Bohona Jiba Asi Chief Minister O Ibu Bigi Tongan Bamaram Amaleram Gani Khali JNK Gi Chief Minister Fauna Ek Asi Gi Mayokta Leptuna Fong na Laukrabasu Chief Minister Ibu Bidi Tumina Laisiliba Asi Laibak Thibani Ek Asina Khwaidagi Hena Cheteng Piriba Asi Nupi Amasung Angang Singni Haiki Even if the state government of Manipur, Nagaland and others still want it, it is not up to the state governments. Though they invoke that, they use that, but finally it is the parliament that has to throw it out from the statute books. So we are very much in sympathy with the people of Manipur. And I would like also to mention that I am in full admiration of Iram Sarmila.
And we had been trying for the Nobel Committee to recognize Ayom Sharmila. If Aung San Suu Kyi of Myanmar can get Nobel Peace Prize to stand up against the military rule in Myanmar, why not Ayom Sharmila? Wangu Tera Government High School ki headmaster in charge ke Sanatomba Kabui School asidagi transfer thaki babu desamna kan yaning daba fondoroli mahiroi lub asina thadrok cherol da numit humni gi manungda transfer order kaktrabadi law court ki mateng lauduna PIL thagani athuba matamda oja singi transfer policy semu loinana rationalization tawbagi thabak academic session haujingai da taw hairi desam gi cherol aduda makhatana oja Sanatomba Kabui transfer order thokiba asi Home Minister ga khangam amadi MLA RK Anana dio letter iraga transfer tokibani school asi University Tarama Thoida Mahiroi Kun Khak Tamlambadagi Desamna Lamdamadugi Miam Galoinana Kano Nabadagi Ngasidi Mahiroi Chahom Hena Tamlaba School ni school asida government ki Ozani Palai primary teacher Amatalaite school committee Amasung Lekai Miam na Kanaraga Lanai Oja Tare Nektuna Larik Tamalingai Jerekta Ozamarang Kaina Leba Infalda transfer Takiba Habisi Labak Tibani Minister Amasung MLA na field the Chalaga Yang Sinbada Fiba Masi Hectama Uba Pangani Loinana Oja Singi transfer amasung posting the minister amasung MLA singna dio letter ibagi chanabi asi lepa fai hairi Koki operation taukibi chahi mapan khaktangai dibi nupi macha ama hospital na soibidagi makhong soinai bi mioi oide hospital authority na su ngasi fawba ningthina yengsin bi dre haina pawi mi pampang tokre pawi mi pamada da saruya kibi nupi macha adugi mama na phongdoki bada mahaki macha nupi Susmita Rai mamang chahi gi January thada tusimbada sokpadagi tha asi tang 12 da Ras Polyclinic da Koki operation tauki adubu hospital authorities singna soibedagi machanupi gi makhong maina chaktuna soinai bi oide hiramasi gi matangda hospital authority na laying bigani haina phongdokrabasu ngasi fawba nethina laying bidaba pende haiki hujikti angang si fibam bi yoribuna mai tamma hujikti akoi kristo bi ngamde aduna mokoi hospital tigi soibuna mokoi ne kya kri mate pangke abdo ko ngai da ngare Salam Ibo Tombi ki loinabi Santina Arama Thabakaya tawi haina phongdokhiba adu yumfam yaudabani haina Santi masana pawmisinda sengdokre Singjamai chinga makhada leba Sanulal gi office da pawmisinga unakibada Santina haikibada mahaki machagi anaba fanabagi damak laisang saraga murti edulat kibani laisang sabada mapuroibana achogo thodang lokraga handak amuk aramba wafam kaya phongdorokpa si yaningde haiki Mai sa toina wa hai Ado panono salaga ai nei sabu kanna na kadai de kari haidana honar ko matam danga sit ai puro ba mali like ai mayam sangtan ima ai sabu harassment bi bi mi oi ben tama yadro ai ngai bi de nei mai sabu sitan thoki Pawmisinga unabada yaukhiba Santi gi machana mahaki anaba la libelai adu khurumbadagi farakpani phongdoki mera baby imanu leiba mayamna asumbe bisato gina asum era bisato Sanulal gi publicity secretary Santina Thodosik matangda kumna thiga laga achumba wafam miyamda khangagani haiki akoi na khang ahi lakai leba sigi santan miyam tanara kanda akoi na amusa soba conference ma kanda asumbodo thongmina si ujiki wari di haiba mama somi gi Milal ga yanakhiba wafam ngak Manipuri digital film kapa yaropagi matangda Milal ge akhanaba kangbo amana kupna yengsinba horagani hari lubasina thoroppa cherolda education minister na chairman oiduna Maite Mek expert committee ama semkrabasu ngasi fawwa mifam pangthokdaba lonyan khandopagi committee semdaba language department na hiram asigi matangda Milal da chapchaba wafam kangalaktaba asigi matangda khongjang jasinanaba sem saragani English ni taramari gi academic session da Manipur gi school singda additional English lawa libra haiba Milal kumna thizilagani masida kanagumba school singna mahiri singda additional English lawa lamnabadi khudakta recognition kaknaba mari leinaba singda taksingani loinana Nabodaya school singda class 6 tamnanaba aiba changyang chahi asigi February 9 da pangthokadoriba asida mahiri singda maite meki khudongchaba pidriba fawwa Milal gi athingba kumthokpa leite hairi State asida laliba Institute of Peace and Conflict Studies New Delhi ki Director Retired Major General Dipankar Banerjee ka Deputy Chief Minister ga khangam ga Lotak Brigade ki campus ta unaduna wari sanakre Deputy Chief Minister ga unakiba aduda atei makok thongba official kya susarya ki North East ki miyamna thengnariba samasya kya unaba aduda kupna khanaki hairi
Tha sigi tang tara humdoida jiribam ki dibong da thoki ba thodo amada tata gadi na thengwadagi chahi om da ngai ribi thangjam mem tombi kobi nipi macha ma lekidaba adugi matang da semkiba jesina asiba hachang lokre jiribam dagi phangba pawi matungina misi asigi matang da ADC jiribam na victim family amasung tata mapu unaraga wari sanaraba matung da arobe warisin purakani haibigi thajaba pikraga ngasi fawba thabak oina pangthorak tabadagi pendraba miyamna jiribam tipai mu lambi thingjinduna khongjang changsen ba hokre makata na khongjang kaya changsin khigani hairi hauzik sanabagi pau ngasigi sanabagi pauda kumapan suba N Hazari amadi Dr. N Tombi State Polo Tournament Manipur Police Sports Club B Manipur Police Sports Club C Jingkai Hunba A amadi Texam A quarter final Jankre hayeng ahanba quarter final match da Manipur Police Club A amadi Mairaba A ga sanargani Manipur Horse Riding and Polo Association asinduna thasigi tangtara taretagi team kuntare nasaru yaduna mapal kangjebung da chathariba kumapan suba N Hazari amadi Dr. N Tombi State Polo Tournament ki ngasi sanakiba ahanba ground da Manipur Police Sports Club C na Eastern Sporting Club A bu panjal tara anida maithiba pikre Manipur Police ki panjal sing adu S abung chana panjal manga M Vivekanandana Panjal Ahum TS Ranjit Amadi KH Numpo Nganbana Panjal Amamam Chanki Eastern Sporting Club A G Panjal Singh Adu K Kamarul Amadi TH Mochana Chanki Anisuba Ground Ge Sanakiba Jingkai Hunba Polo Club A na Nongchup Pana Sagol Kangjay Loop A bu Panjal Tarataruk Anida Maithiba Piki Jingkai Hunbagi Panjal Singh Adu Atang Bana Panjal Nipan Chanki Romena Panjal Mari Chanki L Kokeshor na Panjal Ani Y Suras Amadi S Surjit na Panjal Amamam Chanki Nongchup Panagi Panjal Singh Adu TS Risikanta Amadi KS Surjina Chanki Tournament Asigi Ahum Suba Ground Ge Sanakiba Mesta Tekcham Polo Club A na Kripsha Nauran Thongbu Panjal Tara Ahumda Maithiba Pikre Tekcham Gi Panjal Singh Adu M Doren na Panjal Taru O Roger na Panjal Ani M Manihar KH Kaubana Panjal Amamam Chanki Kripsa Gi Panjal Singh Aduna S Robert na Panjal Ani Amadi S Mohan na Panjal Ama Chanki hayeng ahanba quarter final match Manipur Police Sports Club A amadi Mairaba A ga sanagani anisuba quarter final match da Nambur Mapal A amadi Khurai Polo Club ka sanagani Kickboxing Training School Sector na Sinduna Sector Maya Leka Community Hall da Chathariba Kumathai Subha State Level Kickboxing Championship KG Kuntra Humdoi Makhagi Nupa Machagi Pangthokibada Sector ge Wailan Thoiba Lilongki El Bidyasor na ahanba amadi anisuba takre KG Nifu Taruktagi Nifu Nipan Fawbugi Nupi Machagi Pangthokibada Khangaboki El Surbala amadi Nachogi H Promita na ahanba amadi anisuba takre KG Yankhai Nithoidagi Yankhai Marigi Nupa Machagi Pangthokibada Sector ge PS Australia Langolgi El Birbal na ahanba amadi anisuba takre KG kun makhagi nupa machagi pangthokibada sektagi en lanchen babadi y git na ahanba amadi anisuba takre KG taram makhagi pangthokibada sektagi NG athoi amadi Kanchipur gi ke malemngan bana ahanba amadi anisuba takre Imphal East Football Association ge Executive Council member oiramba Khurai Thangjam lekai dagi L Menan Kumar na khangaudana lekidabada association asigi members singna minute ani tumina leptuna awaba phongdokre Hayel Young Popular Club Hayel Sinduna Tarasuba Hayel Trophy State Level 9 Eastside Men's Open Football Tournament Tha Asigi Tang Kunmari Dagi Hayel Ikok Ningthau Maro Nungsaba Sanabungda Horagani Hairi Manipur University Sports Committee Kanchipur gi miyeng makhada M Surendra Singha Memorial Manipur University Inter-College Weightlifting Men and Women's Powerlifting Men and Women amadi Best Physique Men Tournament Kamakya Pempton College Yang Thangna Sinduna Hengdagi Lebak Lei Devi Auditorium Hall da Pangtholagani Manipur Veteran Cricket Association Sinduna Timma Panasaru Yaduna Langthabal Public Ground Chathari Veteramathoi Suba Manipur Veteran Cricket Tournament ki ngasi sanakiba match da DSU kwa Kaithel na UCC Uripopu weekend mapanda maithiba pikre UCC na tours ngamdana hana batting tawbada over kunmariga ball anida wicket tara turaga run marifunipan lauke masigi paukhumda DSU kwa Kaithel na over Trahumdoga ball amada wicket amakak turaga run marfudran thoi lauki DSU kwa Kaithel gi Sunilna ball nifutaret ta run yankhai mapal lauduna man of the match takre hayeng REYS nagamapal amadi Jem Khagem Paliga saragani
Blooming Athletics and Sports Union Kangubong na Sindra Basu Ground Chathariba Ahan State Level Open Debla Memorial Trophy Tennis Ball Cricket Tournament King Asisana Kiba Ahan Ground da BS Tawalna Basu Res Kangubopuran Humfumari da Mighty Pikre BS Tawalna Hana batting Tobada Apibo over Taramangada wicket Tare Turaga Ran Chamakun Loki Masigi Pakumda Basu Res Kangubona over Taramariga Ball Marida wicket Tara Turaga Ran Yankai Taruk Loki BS Tawalgi Ajena Man of the Match Dakre Anisuba Ground ki Sanakibada KW Kongpalna KSU Kangabopo wicket Manga da Mighty Pikre KSU Kangabona Hana batting Tobada Apibo over Taramangada wicket Tare Turaga Ran Humfumatoi Loki Masigi Pakumda KW Kongpalna over Taramariga Ball Amada wicket Mari Turaga Ran Humfunitoi Loki Match Asida KW Kongpalgi Ranas Roshan na Man of the Match Dakre SS Sector Amadi Faisal Youth Club Anisuba Lamlai Kendra Football Tournament ke semi-final Chankre LSIC Lamlai Sindura Lamlai Playground the Chathariba Anisuba Lamlai Kendra Village Wise 9 A-side Football Tournament King Asisana Kiba Ahanba quarter final match ta SSC Sector na CHYC Chalobu goal Ahum Amadamati Pikre Sector gi Panjal Singh Adu Hemba Raghu Basantana Chanke Chalogi Panjal Aduna Santana Chanke Tournament asigi Anisuba quarter final match ki Sanakibada LSIC Lamlaibu Faisal Youth Club na penalty da Mighty Pikre team animak na normal time da goal amata chanaba ngamdabadagi kick from penalty magna decide tawbada Faisal na goal mari Lamlai na goal chanki hayang ahum suba quarter final match BSU kunongpok kakshing amadi PYLA sector ga sanagani mari suba quarter final match da BIYO Kabongput Amadi YSC Yorbunga Sanagani All Manipur Football Association gi miye makada All Jiribam Sports Association Asindura Jiribam High Secondary School Playground Chatariba Tarasuba Jury Club Invitation Football Tournament ki Tarasuba Preliminary Knockout Stage ki ngasisana ki beda Nungreijang Youth Club Jiribam na Green Hornet Silchabu Gold Taret Sinoda Mighty Pikre Hayeng Taramathi Suba Preliminary Knockout Stage that Lakipur DSA Amadi Mars Sports Association Kasarga Sanaragari Manipur Cricket Association gi miya makada Model Club Chinga Maka Amadi YWC Patsoina Sindra Chahitra Mapan Makagi Nupamachagi double inning ki cricket match lesang Tembra Zamani Memorial Trophy ngasidagi Luang Popa Cricket Ground Haukre Hautopagi Thoramda Manipur Cricket Association gi President S.T. Kendrajit Joint Secretary Srikanta MCA gi member W Inau Tom Susarya ki Tikren Dazrina Hongdo kibada BCCI gi Chanapathap kaya galoina na MCA na player kaya afaba sanaroi puthonaba Kanna honari haiba wafam sing phongdoki yam de kanna khoigi MCA na angang me yam kanna encourage story aduga mogi response player gi response yam ne phajeri muji phogi mani ngasi ba inga sai pau pizari ICA lamfe patagi phangba pau gi metung ina ngasi khwaidagi saba si degree celsius kunmari dasmik mari ni khwaidagi ingbana degree celsius manga dasmik manga nushita yawa ising mangi chang ayukta chada marfudra mari nuthildana chada marifuni aduga nongjugi chang na millimeter sunyani leslok damara be pau mukana pizari Government Khatara Thabak Phangdabagi Samasya ko honabada mai papangam loi haina Chief Minister Oibo bina phondokre Emisani Taramanga ki December tha fabu manungda elementary teacher education pass to the boja sing thabotagi lothokani hana education minister na phondokre amadi Kumapan Subai and Hazari amadi Dr. N Tobi State Polo Tournament ki ahanba quarter final da Manipur Police Sports Club A amadi Mairaba A ga sanaragani Masigi de ISTV ne pizaba pau mata sinjari min tabrib sumamukana khumjari